Ahanbada maru oiba pau Kangchop Phayeng Chinggi Langdaibung Thong Manakta Leiba Manga Suba Manipur Rifles ki bunker amadi temporary camp ta kuki kulai paiba singna drone bombing tawduna attack chatharakhre laibak fabadagi asok apan missing nadi yawhodre Berti Kendrazit International Airport ge chayol amada anirak Dimapur Guwahati amadi Kolkata paigidaba Alliance Air Flight ngasi Chief Minister Nongthuma Birena launch tawkhre Ningol Singh Mapangal Leiraba Matamdata Ing Tappa Mangjul Thaba Khunayama Oiba Ngambini Haina Works Minister Govindas Kontozamna Ngokre. Amadi Security Force na tungan-tungan ba mafamdagi kutsu kulay kya marum fagat ngokre.